ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯈꯨꯟ ꯑꯃꯗ ꯐꯖꯇꯣꯟ ꯀꯧꯕꯤ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯃꯨꯛꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ, ꯑꯃꯨꯛꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯄꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯕꯗꯁꯨ ꯑꯄꯟꯕ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯦꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯐꯖꯇꯣꯟ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯌꯦꯅꯈꯥꯒꯤ ꯁꯝꯕꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯐꯖꯇꯣꯟ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯅꯥꯀꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯃꯤꯠꯌꯦꯡ ꯊꯝꯂꯨꯔꯦ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯃꯎ ꯐꯕ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯗꯨꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ "ꯏꯆꯦ ꯐꯖꯇꯣꯟ, ꯀꯩꯗꯧꯔꯒꯦ? ꯍꯨꯔꯥꯟꯕ ꯂꯥꯛꯂꯒ ꯆꯞ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ?" ꯐꯖꯇꯣꯟ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯃꯀꯨ ꯃꯥꯟꯕ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯥꯀꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯟꯗꯨꯝ ꯑꯗꯨ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯆꯣꯡꯈꯠꯇꯨꯅ ꯐꯖꯇꯣꯟꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯁꯨꯗꯔꯛꯏ꯫ ꯐꯖꯇꯣꯟ ꯈꯪꯍꯧꯗꯕ ꯑꯣꯏꯕꯅ ꯂꯋꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯑꯌꯣ ꯏꯃꯥ! ꯀꯅꯥꯅꯣ? ꯃꯤꯅ ꯅꯨꯄꯥ ꯌꯦꯡꯉꯤꯀꯥꯟꯁꯤꯗ!" "ꯏꯆꯦ ꯐꯖꯇꯣꯟ, ꯍꯨꯔꯥꯟꯕ ꯂꯥꯛꯂꯒ ꯀꯅꯥꯅ ꯅꯨꯄꯥ ꯌꯦꯡꯉꯣ ꯍꯥꯏꯒꯦ?" ꯐꯖꯇꯣꯟ ꯃꯃꯤꯠ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯆꯣꯏꯊꯣꯛꯇꯅ "ꯍꯦ ꯑꯉꯥꯡ, ꯅꯪ ꯀꯩ ꯈꯪꯒꯦ? ꯍꯨꯔꯥꯟꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯨꯆꯣ ꯆꯠꯂꯣ꯫ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯂꯒꯦ." ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯐꯖꯇꯣꯟꯒ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯏꯔꯤꯛ ꯍꯜꯍꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯕꯥꯞ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛꯂꯝꯃꯤ꯫ ꯏꯔꯤꯛ ꯍꯜ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯑꯉꯥꯡꯁꯤꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯄꯟꯊꯕ ꯇꯧꯗ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯍꯦꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ "ꯍꯦ, ꯀꯩꯅꯣ ꯅꯣꯏꯅ ꯑꯗꯨ ꯇꯧꯔꯤꯗꯣ?" ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯗꯨꯝꯅ ꯏꯔꯤꯛ ꯍꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯏꯔꯤꯛ ꯍꯟꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯣꯏꯃꯥ! ꯑꯩꯅ ꯍꯥꯟꯅ ꯆꯦꯟꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯆꯣꯞꯄ ꯇꯥꯔꯦ." ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯟꯅ ꯐꯖꯇꯣꯟ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯏꯔꯤꯛ ꯍꯜꯁꯨ ꯎꯔꯝꯃꯤ꯫ "ꯀꯅꯥꯅꯣ ꯑꯥꯗ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯟꯈꯤꯕꯁꯤꯅ? ꯀꯩꯅꯣ ꯑꯩꯕꯨ ꯀꯌꯥꯝ ꯀꯟꯅ ꯂꯥꯎꯈ꯭ꯔꯒꯦ? ꯅꯠꯇ꯭ꯔꯒ ꯃꯥꯁꯨ ꯍꯨꯔꯥꯟꯕ ꯂꯥꯛꯏꯖꯥꯠꯂꯥ?" ꯏꯔꯤꯛ ꯍꯜ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯥꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗꯅꯤ ꯐꯖꯇꯣꯟ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯤ꯫ "ꯀꯩꯅꯣ, ꯍꯨꯔꯥꯟꯕ ꯆꯪꯂꯤꯅꯦꯅ ꯅꯥꯈꯣꯟꯁꯤꯡꯗꯨꯕꯨ ꯇꯨꯃꯤꯟꯅ ꯆꯪꯕ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛꯀꯤꯗꯨ ꯁꯤꯔꯝꯂꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯕ." ꯄꯥꯟꯗꯨꯝꯅ "ꯏꯆꯦ, ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯆꯪꯁꯦ ꯍꯥꯏꯖꯕꯅꯤ, ꯃꯁꯤꯒꯤ ꯇꯣꯟꯇꯦꯛꯀ ꯇꯣꯅꯨꯒꯅ ꯄꯛꯂꯥꯡꯗ ꯂꯥꯡꯉꯤ." ꯇꯣꯟꯇꯦꯛꯅ "ꯏꯁ, ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯩꯅꯦ ꯏꯆꯦ." ꯐꯖꯇꯣꯟꯅ "ꯌꯥꯔꯦ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯅꯣꯏ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯍꯨꯔꯥꯟꯕ ꯆꯠꯁꯦꯒ ꯍꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ." ꯄꯥꯟꯗꯨꯝꯅ "ꯍꯨꯔꯥꯟꯕ ꯆꯠꯄꯗꯤ ꯏꯆꯦꯅ ꯍꯧꯈꯩ ꯍꯧꯔꯒ." "ꯑꯩꯁꯨ ꯍꯩ ꯆꯥꯅꯤꯡꯕꯩꯅꯦ. ꯑꯗꯣ ꯌꯨꯝꯗ ꯆꯪꯅꯔꯁꯤ. ꯑꯩꯁꯨ ꯆꯪꯂꯒꯦ. ꯅꯣꯏꯁꯨ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯦꯛ ꯐꯝꯊꯔꯛꯏ꯫ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯍꯤꯌꯥꯏꯅ "ꯏꯆꯦ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥ? ꯅꯪ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯕ ꯀꯩꯗꯧꯒꯦ? ꯏꯆꯦ, ꯅꯨꯄꯤꯅꯦꯅ ꯈꯔꯁꯨ ꯅꯥꯟꯅ ꯂꯩꯌꯨꯕ." "ꯏꯁ, ꯏꯄ꯭ꯋꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏꯗ." "ꯏꯆꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯕ." ꯍꯤꯌꯥꯏ ꯃꯆꯦꯒꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯩ꯫ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯑꯉꯝꯕ ꯊꯕꯛꯁꯤꯡ ꯁꯨꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯇꯣꯟꯗꯤ ꯃꯁꯥꯒꯤ ꯌꯥꯝꯅ ꯇꯟꯒꯟꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯇꯣꯟꯁꯨ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ "ꯑꯇꯣꯝꯕ, ꯏꯆꯦꯒꯤ ꯆꯥꯛ ꯊꯤꯔꯝꯂꯕ꯭ꯔꯣ?" "ꯏꯆꯦ, ꯊꯤꯔꯝꯂꯕꯅꯤ."
ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯆꯥꯛꯁꯨ ꯄꯨꯈꯤꯗꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯏꯆꯦ ꯏꯔꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯨꯔꯨꯈꯤꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯏꯆꯦ ꯁꯦꯝꯂꯒꯦ ꯍꯣꯏ ꯏꯆꯦ ꯐꯖꯇꯣꯟ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯖꯥꯟꯗꯣꯅ ꯏꯕꯨꯡꯉꯣ ꯌꯦꯅꯈꯥ ꯑꯁꯤꯗ ꯆꯝꯄ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯀꯦꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯁꯟꯒ ꯆꯪꯂꯛꯑꯝꯕ꯭ꯔꯣ ꯏꯔꯤꯈꯜ ꯑꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥꯗꯗꯤ ꯌꯦꯡꯂꯛꯇꯅ ꯋꯥ ꯑꯗꯨ ꯉꯥꯡꯂꯛꯏ ꯏꯃꯥ ꯉꯁꯥꯏ ꯑꯉꯥꯡ ꯈꯔ ꯆꯝꯄ꯭ꯔꯥ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ ꯖꯥꯟꯗꯣ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯀꯅꯥ ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯁꯤꯕꯨ ꯌꯦꯅꯈꯥ ꯑꯁꯤꯗ ꯂꯣꯏꯅ ꯊꯥꯗꯔꯝꯂꯤꯕ ꯑꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥꯅꯗꯤ ꯁꯣꯝꯗ ꯌꯣꯟꯒꯦ ꯍꯥꯏꯗꯅ ꯊꯝꯂꯤꯕꯅꯤ ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯦꯛꯍꯟꯒꯅꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯆꯥꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯉꯩꯗ ꯌꯦꯅꯈꯥꯗ ꯑꯉꯥꯡ ꯂꯥꯡꯉꯤ ꯍꯥꯏꯗꯅ ꯆꯪꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯌꯥꯎꯒꯨꯝ ꯇꯧꯏ ꯀꯨꯆꯨꯕꯨꯗꯤ ꯈꯔ ꯃꯨꯏ ꯀꯅꯥꯅꯣꯗꯤ ꯅꯆꯥꯁꯨ ꯈꯪꯗ꯭ꯔꯤ ꯖꯥꯟꯗꯣ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯈꯪꯉꯤ ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨꯗꯅ ꯏꯔꯤꯛꯍꯜ ꯋꯥ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯥꯒꯤ ꯏꯔꯤꯛꯍꯜ ꯑꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯖꯥꯟꯗꯣ ꯄꯤꯁꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ ꯍꯦ ꯄꯤꯁꯛ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯄꯤꯁꯛ ꯑꯗꯨ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯏ ꯏꯆꯦ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯦ ꯄꯤꯁꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯌꯦꯅꯈꯥꯗ ꯍꯧꯕ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯗꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯦ ꯑꯗꯨꯅ ꯆꯝꯄ꯭ꯔꯥꯒꯤ ꯄꯩꯁꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯕꯣ ꯍꯣꯏ ꯅꯪꯒꯤ ꯅꯆꯥ ꯃꯨꯊꯤꯗꯣ ꯑꯗꯨꯅꯅꯤ ꯍꯨꯔꯥꯜꯂꯝꯂꯤꯕ ꯑꯁꯤ ꯍꯦꯔꯥ ꯀꯨꯆꯨ ꯈꯔ ꯃꯨꯕꯒꯤ ꯋꯥꯅꯤ ꯃꯔꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯏꯆꯦ ꯍꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯔꯥꯁꯤ ꯂꯩꯕꯤ ꯆꯝꯄ꯭ꯔꯥ ꯍꯨꯔꯥꯟꯕꯤꯗꯣ ꯑꯩꯒꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯨ ꯏꯆꯦ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯅ ꯆꯥꯅꯤꯡꯗꯅ ꯑꯁꯨꯝ ꯍꯦꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦ ꯄꯤꯁꯛ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯍꯦꯛꯄ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯍꯨꯔꯥꯟꯕ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯀꯟꯈꯠꯀꯅꯨ ꯍꯤꯌꯥꯏ ꯃꯃꯥꯒ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯖꯥꯟꯗꯣꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯕꯨꯡꯉꯣ ꯍꯤꯌꯥꯏ ꯏꯆꯥꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯂꯩꯗꯣ ꯏꯅꯦ ꯋꯥ ꯍꯥꯏꯒꯤꯁꯦ ꯅꯣꯏꯒꯤ ꯅꯆꯦꯅꯅꯦ ꯉꯔꯥꯡ ꯏꯅꯦꯒꯤ ꯌꯦꯅꯈꯥꯗ ꯍꯧꯕ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯗꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯦ ꯑꯗꯨꯅ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯣ ꯏꯅꯦꯁꯨ ꯄꯥꯝꯃꯤꯅꯦ ꯍꯤꯌꯥꯏ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯥ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯄꯣꯛꯏ ꯃꯆꯦꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯏꯅꯦ ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯅꯣ ꯅꯆꯥ ꯄꯤꯖꯔꯒꯦ ꯏꯕꯨꯡꯉꯣ ꯂꯨꯄꯥ 5 ꯈꯛꯇꯅꯤ ꯍꯤꯌꯥꯏ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯟꯊꯕ ꯇꯧꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯖꯥꯟꯗꯣꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯖꯥꯟꯗꯣꯁꯨ ꯄꯩꯁꯥ ꯑꯗꯨ ꯐꯪꯂꯕꯗ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯉꯥꯎꯔꯕꯣ ꯑꯁꯤꯕꯣ ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯏꯌꯨꯀꯣ ꯇꯥ ꯆꯥꯎꯊꯣꯏꯒꯤ ꯈꯨꯂꯪ ꯄꯩꯁꯥ ꯄꯤꯒꯦꯅ ꯊꯝꯕꯅꯦ ꯂꯣꯏꯔꯦꯕꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦꯗ ꯅꯆꯦ ꯑꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯒꯗꯕ ꯏꯆꯥꯅ ꯅꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯆꯦ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯇꯥꯗꯕꯒꯨꯝ 이마수 강드레다 까리 하게다버노 까리수 칼루는다 이세세 마이나 와칸다자사니 호이 낭기 पैसा도 이마 비르게 ꯅꯪ ꯇꯥ ꯆꯥꯎꯊꯣꯏꯗꯣ ꯉꯔꯥꯡ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯣ ꯃꯥꯅ ꯀꯨꯝꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯑꯗꯨ ꯍꯥꯟꯅ ꯄꯤꯎꯔꯣ ꯃꯤꯅ ꯈꯤꯇꯗꯅꯦ ꯃꯕꯨꯛ ꯅꯥꯈꯤꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯟꯅ ꯄꯤꯔꯨꯈꯤꯒꯦ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯣꯏꯅ ꯆꯪꯈꯤꯕꯒ ꯐꯖꯇꯣꯟ ꯑꯗꯨ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯖꯥꯟꯗꯣ ꯑꯁꯦ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ ꯈꯪꯅꯤꯗꯅ ꯅꯪ ꯍꯌꯦꯡꯁꯨ ꯍꯨꯔꯥꯟꯒꯤꯕꯅ ꯑꯁꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯀꯨꯁꯨꯝ ꯐꯖꯇꯣꯟꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯐꯖꯇꯣꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯐꯖꯇꯣꯟ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ 이제 ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ 이제ꯒꯅꯦ ꯀꯨꯞꯁꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯏꯌꯦ 이제 ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟꯒ ꯀꯨꯁꯨꯝꯒꯗꯣ ꯄꯨꯟꯅ ꯀꯨꯁꯨꯝ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯨꯁꯨꯝ ꯐꯖꯇꯣꯟ ꯍꯣꯏꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕꯅꯤ ꯁꯥꯒꯩ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ
ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯑꯃꯗꯤ ꯍꯤꯌꯥꯏꯕꯨꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯑꯅꯤ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯐꯖꯇꯣꯟꯅ "ꯏꯆꯦ, ꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯅꯤꯌꯦ꯫ ꯏꯆꯦꯅ ꯍꯥꯎꯅꯕ ꯍꯥꯏꯗꯅ ꯐꯖꯅ ꯁꯨꯔꯕꯅꯤ"꯫ ꯂꯩꯍꯥꯎꯅ "ꯐꯖꯇꯣꯟ, ꯅꯪꯕꯨ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯕ꯭ꯔꯣ?" ꯐꯖꯇꯣꯟ ꯑꯁꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯂꯨꯅ ꯇꯧꯕꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯛꯅꯕꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ "ꯏꯆꯦ, ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯏꯌꯦ, ꯑꯗꯨꯅ ꯉꯝꯅꯤꯗ"꯫ ꯊꯣꯏꯕꯤꯅ "ꯍꯣꯏ ꯍꯣꯏ, ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤꯅꯦ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯑꯣ"꯫ ꯐꯖꯇꯣꯟꯗ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯥ ꯃꯆꯦꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯈꯨꯠ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯀꯨꯁꯨꯝꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ "ꯆꯠꯂꯣ ꯆꯠꯂꯣ, ꯏꯃꯨꯡꯗꯒꯤꯅꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯂꯨꯔꯣ, ꯏꯆꯦ ꯍꯥꯞꯄꯤꯔꯒꯦ"꯫ ꯐꯖꯇꯣꯟ ꯑꯗꯨ ꯍꯔꯥꯎꯅ ꯏꯃꯨꯡ ꯂꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯐꯖꯇꯣꯟ ꯏꯃꯨꯡꯗꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯦꯗ ꯌꯦꯡꯗꯨꯅ "ꯏꯆꯦ, ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯌꯨꯀꯣ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯣ ꯀꯨꯞꯁꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤ"꯫ ꯋꯥꯈꯜ ꯇꯥꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯐꯖꯇꯣꯟꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯍꯥꯏꯕꯗꯤ ꯉꯝꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯇꯕꯒꯤꯅꯤ꯫ ꯄꯣꯠ ꯑꯃ ꯆꯥꯕ ꯈꯨꯗꯤꯡ ꯐꯖꯇꯣꯟ ꯃꯧꯄꯥ ꯅꯨꯄꯥꯒ ꯑꯗꯨꯃꯛ ꯆꯥꯃꯤꯟꯅꯩ꯫ ꯍꯤꯌꯥꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯆꯥꯔꯝꯗꯦ꯫ ꯐꯖꯇꯣꯟ ꯃꯥꯅ ꯆꯥꯕ ꯈꯨꯗꯤꯡ ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯧꯄꯥꯒꯤ ꯁꯔꯨꯛ ꯈꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯍꯤꯌꯥꯏꯒꯤ ꯁꯔꯨꯛ ꯈꯥꯛꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯄꯣꯠ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯀꯨꯁꯨꯝꯅ ꯏꯃꯨꯡꯗꯒꯤ ꯍꯥꯟꯅ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯍꯟꯗꯨꯅ ꯈꯥꯏꯗꯣꯛꯂꯤꯕꯅꯤ꯫ ꯀꯨꯁꯨꯝꯅ "ꯐꯖꯇꯣꯟ, ꯌꯥꯔꯗ꯭ꯔꯣ ꯁꯤꯕꯣ"꯫ "ꯏꯆꯦ, ꯌꯥꯔꯅꯤꯌꯦ"꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯔꯁꯤꯀꯣ"꯫ ꯃꯈꯣꯏ ꯑꯗꯨ ꯄꯨꯟꯅ ꯀꯨꯞꯁꯨ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯊꯣꯏꯕꯤ ꯑꯗꯨ ꯋꯥ ꯍꯪꯂꯛꯏ꯫ "ꯐꯖꯇꯣꯟ, ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ"꯫ ꯐꯖꯇꯣꯟ ꯑꯗꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯂꯩꯍꯥꯎꯅ "ꯅꯪꯒꯤꯁꯤꯕꯨ ꯏꯆꯦ ꯍꯣꯏꯗ ꯏꯀꯥꯏꯔꯤꯔꯣ"꯫ "ꯏꯆꯦ, ꯑꯗꯨꯒꯤ ꯅꯠꯇꯦꯕ"꯫ "ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ, ꯏꯆꯦ ꯍꯣꯏꯁꯨ ꯇꯥꯒꯦ"꯫ "ꯏꯆꯦ, ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ, ꯅꯍꯥꯟꯅꯦ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯑꯩꯒ ꯊꯦꯡꯅꯔꯛꯑꯦꯕ, ꯃꯁꯛꯀꯗꯣ ꯈꯨꯐꯖ ꯑꯃ"꯫ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯀꯨꯁꯨꯝꯅ "ꯑꯗꯨꯗꯤ ꯏꯆꯦꯅ ꯅꯨꯄꯥꯗꯨ ꯊꯤꯔꯒ ꯏꯅꯥꯎꯒ ꯎꯅꯍꯟꯕ ꯇꯥꯔꯦꯗꯅ"꯫ ꯐꯖꯇꯣꯟ ꯃꯃꯥꯏ ꯑꯗꯨ ꯁꯨꯞꯇꯨꯅ "ꯏꯆꯦ, ꯑꯩ ꯏꯀꯥꯏꯖꯩ"꯫ ꯑꯁꯨꯝꯅ ꯀꯨꯞꯁꯨ ꯑꯗꯨ ꯆꯥꯔꯤꯉꯩ ꯐꯖꯇꯣꯟ ꯃꯧꯄꯥ ꯅꯨꯄꯥꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯪꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ "ꯏꯆꯦ, ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯂꯥꯛꯑꯦ, ꯑꯩ ꯀꯨꯞꯁꯨꯁꯦ ꯄꯨꯔꯒ ꯆꯠꯂꯒꯦꯀꯣ"꯫ "ꯐꯖꯇꯣꯟ, ꯑꯣꯛꯂꯕ꯭ꯔꯥ ꯅꯪꯕꯣ, ꯈꯔꯒ ꯆꯥꯈꯨꯑꯣ"꯫ "ꯌꯥꯔꯅꯤꯌꯦ ꯏꯆꯦ, ꯑꯩ ꯑꯇꯣꯝꯕꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟ ꯑꯗꯨ ꯀꯨꯞꯁꯨ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯗꯨ パꯏꯗꯨꯅ ꯍꯤꯌꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯏꯇꯥ, ꯐꯖꯇꯣꯟꯅꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯃꯥꯒꯤ ꯑꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯕ꯭ꯔꯣ"꯫ ꯀꯨꯁꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ "ꯏꯇꯥ, ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯍꯧꯗꯦ, ꯑꯗꯨꯕꯨ ꯐꯖꯇꯣꯟꯒꯤ ꯃꯄꯥ ꯀꯥ ꯏꯕꯣꯍꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯐꯖꯇꯣꯟꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯅ ꯍꯥꯏ"꯫ ꯂꯩꯍꯥꯎꯅ "ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯃꯥꯜꯂꯤ, ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯗꯕꯒꯨꯝꯁꯨ ꯇꯧꯏ, ꯈꯪꯗꯦꯗ ꯃꯥꯒꯤ ꯃꯑꯣꯡꯁꯦ"꯫ ꯐꯖꯇꯣꯟ ꯑꯗꯨ ꯍꯤꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ "ꯑꯇꯣꯝꯕ, ꯁꯦ, ꯏꯆꯦꯅ ꯀꯨꯞꯁꯨ ꯄꯨꯔꯛꯏꯅꯦ"꯫ "ꯏꯆꯦ, ꯏꯆꯦꯗꯤ ꯀꯥꯏꯗꯤ ꯀꯨꯞꯁꯨꯅꯣ"꯫ "ꯏꯆꯦ ꯀꯨꯁꯨꯝꯅ ꯁꯨꯔꯤꯅꯦ, ꯑꯗꯨꯗ ꯑꯩꯅ ꯏꯄ꯭ꯋꯥꯒꯤ ꯁꯔꯨꯛ ꯄꯨꯔꯛꯏꯅꯦ"꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯗꯣ ꯈꯖꯤꯛ ꯃꯣꯃꯣꯟꯅꯣꯛꯏ꯫ "ꯏꯆꯦ, ꯑꯩ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯔꯒꯦꯕ, ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯈꯨꯠꯁꯥꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ"꯫ "ꯌꯥꯔꯣꯏ, ꯏꯆꯦ ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯕ, ꯑꯩꯗꯤ ꯅꯪꯒ ꯆꯥꯃꯤꯟꯅꯅꯦꯅ ꯏꯆꯦ ꯀꯨꯁꯨꯝ ꯍꯣꯏꯒ ꯆꯥꯔꯝꯕꯒꯗꯣ ꯇꯣꯛꯑꯒ ꯂꯥꯛꯏꯅꯦ"꯫ ꯃꯆꯦꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ "ꯏꯆꯦ, ꯀꯨꯞꯁꯨꯗꯣ ꯏꯆꯦ ꯑꯣꯏꯅ ꯏꯜꯂꯛꯑꯣ, ꯑꯩ ꯈꯨꯠꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ"꯫ "ꯍꯣꯏ ꯍꯣꯏ, ꯏꯆꯦ ꯏꯟꯕꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯀꯨꯞꯁꯨ ꯑꯗꯨ ꯀꯣꯕꯤꯅ ꯈꯔ ꯀꯣꯠꯂꯗꯨꯅ ꯃꯧꯄꯥꯗ ꯏꯜꯂꯛꯏ꯫ "ꯑꯇꯣꯝꯕ, ꯍꯥꯎꯕ꯭ꯔꯥ"꯫ ꯍꯤꯌꯥꯏ ꯀꯨꯞꯁꯨ ꯑꯗꯨ ꯃꯆꯤꯟꯗ ꯁꯥꯏꯅ ꯁꯥꯏꯅ "ꯏꯆꯦ, ꯌꯥꯝ ꯍꯥꯎꯏꯕꯣ"꯫ ꯐꯖꯇꯣꯟꯁꯨ ꯅꯣꯛꯇꯨꯅ ꯃꯥꯁꯨ ꯀꯨꯞꯁꯨ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯍꯤꯌꯥꯏ ꯃꯆꯦꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ, "ꯏꯆꯦ, ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ? ꯅꯧꯄꯥꯗꯤ ꯏꯆꯦꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯆꯦ"꯫ ꯑꯁꯨꯝꯅꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯔꯤꯛꯍ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯥꯅ ꯍꯜꯂꯛꯄ ꯑꯗꯨ ꯐꯖꯇꯣꯟꯁꯨ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯎꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯏꯔꯤꯛꯍꯜꯕꯨ ꯎꯕꯗ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯕꯨꯡ ꯉꯥꯏꯈꯨꯑꯣ!" ꯏꯔꯤꯛꯍꯜ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯎꯔꯦ ꯐꯖꯇꯣꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯏꯔꯤꯛꯍꯜ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯐꯖꯇꯣꯟꯅ "ꯏꯕꯨꯡ ꯉꯥꯏꯈꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ?" "ꯀꯩꯅꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ?" "ꯅꯪꯅ ꯅꯍꯥꯟ ꯅꯣꯏꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯦꯅ ꯅꯣꯏ ꯅꯃꯥꯗ ꯍꯥꯏꯗꯣꯛꯄ꯭ꯔꯥ?" ꯏꯔꯤꯛꯍꯜ ꯑꯗꯨ ꯏꯉꯛꯉꯛꯅ "ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦꯅ." "ꯑꯗꯣ ꯈꯪꯕ꯭ꯔꯥ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯅꯦ ꯅꯣꯏ ꯅꯃꯥꯗꯨꯅ." "ꯑꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" "ꯑꯗꯨꯕꯨꯔꯣ, ꯅꯣꯏꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯦꯅ." ꯏꯔꯤꯛꯍꯜ ꯊꯋꯥ ꯁꯥꯗꯅ "ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ." "ꯑꯗꯣ ꯏꯕꯨꯡ, ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯄꯤꯔꯛꯑꯣꯕ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯅꯦ, ꯅꯨꯡꯉꯥꯏꯇꯦꯕ." ꯏꯔꯤꯛꯍꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯁꯨ ꯐꯖꯇꯣꯟ ꯑꯁꯤ ꯃꯤꯒ ꯈꯔ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯕꯅ ꯋꯥ ꯑꯗꯨ ꯁꯥꯡꯗꯣꯛꯂꯨꯕ ꯄꯥꯝꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯑꯃꯨꯛ ꯄꯤꯔꯒꯦꯀꯣ ꯅꯪꯒꯤ ꯄꯩꯁꯥꯗꯣ." "ꯏꯕꯨꯡ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯣ ꯏꯕꯨꯡ, ꯑꯩ ꯏꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯣ." ꯐꯖꯇꯣꯟ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯔꯤꯛꯍꯜ ꯃꯇꯧ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯂꯩꯍꯧꯏ꯫ ꯀꯨꯃꯨ ꯂꯧ ꯑꯗꯨ ꯄꯦꯡꯅ ꯄꯦꯡꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯤꯁꯛꯇ ꯑꯣꯟꯁꯤꯟꯗꯨꯅ "ꯄꯤꯁꯛ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯦ. ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ." "ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯃꯆꯦ ꯑꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯋꯥꯈꯜ ꯇꯥꯗꯕꯅꯦ. ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯕꯦꯝꯃ, ꯃꯁꯤꯅꯤꯅꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯗꯣ. ꯅꯪ ꯑꯩꯈꯣꯏꯅꯅꯦ ꯀꯥꯜꯂꯒ ꯆꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦ. ꯄꯦꯟꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯅꯅꯥꯎꯁꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥ ꯑꯅꯤ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯨ ꯍꯤꯡꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯏꯕꯦꯇꯣꯟ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ?" "ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ?" "ꯀꯨꯝꯁꯤ ꯑꯁꯦ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅꯦ. ꯅꯍꯥꯟ ꯀꯣꯅꯨꯡꯗ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯩꯄꯥꯎ ꯄꯤ ꯍꯥꯏꯌꯦ. ꯈꯨꯡꯒꯪ ꯑꯁꯦ ꯃꯥꯡ ꯇꯥꯛꯑꯣ ꯍꯥꯏꯕ ꯂꯩ ꯍꯥꯏꯅꯦ." ꯄꯤꯁꯛꯅ "ꯏꯁ, ꯀꯔꯤ ꯄꯥꯎꯖꯦꯜꯅꯣ ꯑꯗꯨꯗꯤ? ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ. ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ." ꯄꯤꯁꯛ ꯃꯆꯦ ꯏꯕꯦꯇꯣꯟꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯐꯖꯇꯣꯟ ꯑꯗꯨ ꯏꯔꯤꯛꯍꯜꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯏꯔꯤꯛꯍꯜꯁꯨ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯖꯥꯟꯗꯣꯅ "ꯏꯕꯨꯡꯉꯣ, ꯅꯄꯥ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯒꯦ?" "ꯈꯪꯗꯦ ꯗꯩꯃ. ꯍꯟꯗꯛ ꯄꯥꯕꯅ ꯍꯜꯂꯛꯑꯗꯤ ꯑꯩ ꯑꯣꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯣꯏꯅꯕꯁꯨ ꯄꯥꯕꯅ ꯍꯥꯏꯔꯝꯕꯅꯤ." "ꯑꯗꯨꯅꯤꯅꯦ, ꯅꯄꯥꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ. ꯑꯗꯨꯅꯅꯦ ꯅꯪ ꯄꯥꯕ ꯂꯥꯛꯄꯒ ꯍꯦꯛꯇ ꯇꯥꯟꯅꯔꯁꯤ." "ꯍꯣꯏ ꯏꯃꯥ." "ꯉꯥꯏꯈꯣ, ꯑꯇꯩ ꯂꯥꯏꯔꯤ. ꯃꯁꯤꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯐꯖꯇꯣꯟ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ?" ꯏꯔꯤꯛꯍꯜ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯁꯨ ꯐꯖꯇꯣꯟꯒꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯕ ꯃꯇꯧ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯆꯥꯁꯨ ꯈꯪꯗꯦꯗ. ꯑꯩꯅꯁꯨ ꯐꯅꯌꯥꯝꯗꯤ ꯉꯥꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯛꯌꯥ ꯌꯥꯗꯦ." "ꯍꯦ, ꯃꯗꯨ ꯑꯉꯥꯎꯕꯤꯅꯤꯅꯦ. ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ. ꯏꯃꯥꯅꯦ ꯃꯃꯥꯗ ꯍꯥꯏꯒꯦ." "ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ." ꯄꯤꯁꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯁꯝꯒꯁꯦ ꯈꯔ ꯄꯨꯡꯈꯠꯂꯨ ꯌꯥꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤꯅꯦ ꯂꯨꯕ ꯅꯥꯟꯕ ꯇꯝꯒꯗꯕꯅꯤꯀꯣ." "ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯦꯕ. ꯑꯗꯣ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ." "ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯕꯣ?" ꯐꯖꯇꯣꯟ ꯃꯩ ꯇꯦꯛꯇꯨꯅ ꯐꯝꯂꯤꯕ ꯃꯧꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯃꯁꯛ ꯐꯖꯔꯒ ꯑꯩꯅ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯄꯤꯁꯛ ꯑꯗꯣ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯂꯛꯏ꯫ ꯍꯤꯌꯥꯏꯁꯨ ꯃꯆꯦꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯀꯔꯤꯅꯣ ꯈꯪꯗ ꯃꯃꯥꯒ ꯃꯧꯄꯥꯒꯅ ꯅꯣꯛꯄ ꯑꯗꯨꯗ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ, ꯃꯧꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯃꯔꯝꯗꯤ ꯈꯪꯖꯗ ꯃꯥꯁꯨ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯤꯌꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ꯫ "ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ? ꯃꯁꯤꯗꯤꯀꯣ." "ꯏꯃꯥ, ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯁꯤꯕꯣ? ꯍꯥꯏꯌꯣꯕ." ꯍꯟꯗꯛꯇꯤ ꯍꯤꯌꯥꯏꯅ ꯈꯨꯝꯃꯛꯏ ꯅꯣꯛ ꯅꯣꯛꯇꯨꯅ "ꯏꯆꯦ, ꯏꯆꯦ ꯄꯣꯛꯄꯗꯅꯦ
ꯏꯃꯥꯁꯦ ꯃꯩꯇꯥꯟ ꯌꯥꯝ ꯆꯥꯏꯌꯦ ꯑꯗꯨꯒꯤ ꯏꯆꯦꯅ ꯃꯨꯔꯤꯕ ꯑꯇꯣꯝꯕ ꯅꯪ ꯑꯃꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯃꯨꯔꯤꯕ ꯑꯗꯣ ꯅꯄꯥ ꯂꯧꯗꯅ ꯃꯨꯔꯤꯅꯤ ꯐꯖꯇꯣꯟ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯔꯒ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯍꯥꯟꯁꯨꯅꯦ ꯇꯥꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏꯅꯤ ꯅꯪꯒꯤ ꯅꯄꯥꯗꯤ ꯀꯥꯕꯣꯡ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝ ꯐꯠꯇꯦ ꯀꯩꯗꯧꯕꯒꯤ ꯀꯥꯕꯣꯡ ꯃꯥꯜꯂꯝꯃꯤꯅꯣ ꯈꯪꯗꯦ ꯐꯖꯇꯣꯟ ꯑꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ ꯍꯤꯌꯥꯏ ꯃꯆꯦꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯦꯕꯨ ꯊꯦꯝꯂꯛꯂꯝꯃꯤ ꯏꯆꯦ ꯌꯥꯏꯗꯣ ꯀꯞꯀꯅꯣꯕ ꯏꯆꯦꯅ ꯀꯞꯄꯗꯣ ꯅꯄꯥ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯝꯕ ꯄꯥꯕ ꯀꯔꯥꯏꯗ ꯆꯠꯈꯤꯒꯦ ꯑꯩ ꯄꯥꯕ ꯌꯥꯝꯅ ꯎꯅꯤꯡꯉꯦꯕ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯀꯥꯡꯕꯣꯡ ꯃꯥꯜꯂꯝꯃꯤꯅꯣꯕ ꯍꯤꯌꯥꯏ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯄꯤꯁꯛꯁꯨ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯣ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯏꯆꯦ ꯄꯥꯕꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯏꯆꯦ ꯑꯇꯣꯝꯕ ꯑꯩꯗꯤꯅꯦ ꯄꯥꯕꯒꯤ ꯂꯩꯐꯝ ꯈꯪꯉꯤꯕꯣ ꯅꯪꯁꯨ ꯄꯥꯕꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨꯔꯥ ꯍꯤꯌꯥꯏ ꯑꯗꯨ ꯉꯛꯅ ꯃꯆꯦꯗ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯖꯇꯣꯟ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯂꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯍꯤꯌꯥꯏꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯟꯅꯔꯤ ꯐꯖꯇꯣꯟ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯄꯥ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯥꯅ ꯍꯥꯏꯔꯤ ꯑꯇꯣꯝꯕ ꯇꯨ ꯄꯥꯕꯒꯤ ꯂꯩꯐꯝꯅꯤ ꯍꯤꯌꯥꯏ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯕ ꯌꯥꯗ ꯃꯄꯤ ꯑꯗꯨ ꯈꯖꯥꯏꯊꯛ ꯑꯗꯨꯗ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯑꯗꯨꯒ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯍꯥꯏꯈꯤꯕꯅꯤ ꯅꯣꯡꯃ ꯃꯄꯥ ꯀꯨꯃꯥꯔꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯍꯤꯌꯥꯏ ꯍꯧꯈ꯭ꯔ ꯃꯇꯝ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯅ ꯍꯤꯞꯅꯕ ꯌꯥꯗꯕ ꯃꯇꯝꯅꯤ ꯃꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯄꯨꯟꯅ ꯐꯝꯂꯤ ꯐꯖꯇꯣꯟꯅ ꯄꯥꯕ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯏꯆꯥ ꯇꯣꯝꯕꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯄꯥꯕꯗ ꯍꯪꯒꯦ ꯍꯥꯏꯕꯕꯣ ꯄꯥꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯔꯀꯥꯟꯗ ꯀꯥꯏꯗ ꯂꯩꯒꯦ ꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯂꯗꯨꯅ ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ ꯄꯥꯕ ꯍꯥꯏꯌꯣꯕꯁꯦ ꯑꯩꯈꯣꯏ ꯏꯄꯨ ꯍꯣꯏ ꯑꯕꯣꯍꯣꯏꯁꯨ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯨꯃꯥꯔ ꯃꯆꯥ ꯑꯅꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯃꯄꯥꯜ ꯅꯥꯏꯗꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯏꯆꯥꯁꯥ ꯇꯨ ꯏꯄꯥꯅ ꯊꯤꯜꯂꯤꯕ ꯑꯁꯤꯗꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯤꯌꯥꯏꯒ ꯐꯖꯇꯣꯟꯒꯁꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯍꯤꯌꯥꯏꯅ ꯄꯥꯕ ꯑꯩꯈꯣꯏꯁꯦ ꯁꯤꯔꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯣꯏꯅ ꯂꯩꯗꯣꯏꯔꯣ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯑꯇꯤꯌꯥ ꯃꯊꯛꯇꯅꯦ ꯂꯣꯏꯅ ꯂꯩꯗꯣꯔꯤꯕꯅꯤ ꯐꯖꯇꯣꯟꯅ ꯄꯥꯕ ꯑꯇꯤꯌꯥꯁꯦ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯑꯗꯨꯕꯨꯔꯣ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤꯅꯦ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯂꯩꯆꯤꯟꯒ ꯄꯨꯟꯅ ꯀꯥꯈꯤꯗꯣꯏꯅꯤ ꯑꯗꯣ ꯀꯥꯕꯒ ꯅꯪꯍꯧꯗ꯭ꯔꯕꯗꯤꯅꯦ ꯏꯆꯥꯁꯥ ꯌꯥꯒ ꯂꯣꯏꯅ ꯇꯦꯛꯇꯧꯔꯤꯕꯅꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯍꯤꯌꯥꯏ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯐꯖꯇꯣꯟꯗ ꯍꯧꯖꯤꯛꯁꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯇꯣꯝꯕ ꯅꯪ ꯆꯪꯅꯤꯡꯂꯕꯣ ꯍꯣꯏ ꯍꯣꯏ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯀꯨꯁꯨꯝ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯂꯩꯔꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯖꯇꯣꯟ ꯑꯗꯣ ꯃꯆꯦ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯩꯃꯥ ꯐꯖꯇꯣꯟ ꯅꯪꯕꯨ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯕꯣꯔꯥꯁꯦ ꯂꯩꯕꯤꯌꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯂꯩꯕꯤꯒꯦ ꯀꯨꯁꯨꯝ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕ ꯁꯥꯃꯨꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯕꯣꯔꯥꯁꯦ ꯂꯨꯄꯥ 5ꯇꯒꯤꯗ ꯄꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯐꯖꯇꯣꯟ ꯉꯁꯥꯏ ꯃꯈꯩ ꯏꯔꯤꯛ ꯍꯟꯅ ꯂꯦꯞꯂꯤꯕ ꯑꯗꯣ ꯃꯥꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯏꯔꯤꯛ ꯍꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯐꯖꯇꯣꯟ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯁꯦꯠꯂꯤ ꯑꯗꯨꯒ ꯃꯁꯝ ꯑꯐꯥꯕ ꯑꯗꯨ ꯑꯃꯨꯛ ꯁꯝꯕꯨꯟ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯏꯔꯤꯛ ꯍꯟꯕꯨ ꯇꯥꯟꯅꯔꯛꯏ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯂꯥꯎꯏ ꯏꯕꯨꯡ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯣꯛꯆꯥꯛꯄꯧ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ
ꯂꯝꯕꯤ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯐꯖꯇꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯈꯔ ꯑꯃꯗꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯏꯔꯤꯛꯍꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯝꯕꯗꯒꯤ ꯃꯤꯅ ꯀꯧꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯐꯖꯇꯣꯟꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯤꯁꯦ ꯏꯕꯨꯡ ꯄꯩꯁꯥ ꯁꯤꯡꯉꯣ ꯌꯥꯝ ꯊꯨꯅ ꯅꯪ ꯄꯩꯁꯥꯗꯨꯕꯨ ꯑꯩꯅ ꯂꯧꯕ꯭ꯔꯣ ꯍꯥ ꯆꯠꯂꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯌꯨꯆꯣ ꯅꯣꯏ ꯅꯃꯥꯗꯣ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯦ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯅꯧ ꯐꯖꯇꯣꯟ ꯑꯃꯨꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯕꯨꯡ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯕꯣ ꯍꯦ ꯁꯛꯊꯤꯕꯤ ꯅꯌꯨꯝꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯃꯨꯊꯤꯁꯤꯗꯤ ꯂꯩꯇꯦ ꯃꯤꯡꯁꯦꯜꯒ ꯑꯃꯠꯇ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯏꯕꯨꯡ ꯑꯩꯗꯤ ꯁꯨꯛꯁꯥꯎ ꯁꯥꯎꯕꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯖꯇꯣꯟ ꯑꯗꯣ ꯃꯆꯦ ꯀꯨꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯛꯇꯨꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤꯅꯦꯅ ꯁꯛꯇ ꯑꯁꯤꯒ ꯄꯦꯜꯂꯦꯍꯦ ꯑꯣꯏꯕ ꯃꯑꯣꯡꯒꯗꯤ ꯎꯃꯥꯏꯕꯤꯅ ꯃꯁꯥ ꯐꯟꯗꯣꯛꯂꯒ ꯇꯥꯟꯅꯔꯛꯄꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯏꯁ ꯁꯤꯔꯝꯅꯤꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯔꯤꯛꯍꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯔꯤꯛꯍꯜ ꯂꯝꯄꯥꯛ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯦꯡꯕꯒꯨꯝꯕ ꯉꯛ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯐꯖꯇꯣꯟꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩ ꯁꯛꯊꯤꯕꯤ ꯇꯥꯗ꯭ꯔꯣ ꯃꯨꯊꯤ ꯅꯪ ꯁꯤꯗ ꯂꯥꯎ ꯐꯖꯇꯣꯟ ꯑꯗꯨꯅ ꯏꯔꯤꯛꯍꯜꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯏꯕꯨꯡ ꯑꯩꯍꯥ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯪ ꯎꯅꯕ ꯂꯥꯛꯂꯤꯅꯤꯅ ꯏꯕꯨꯡ ꯏꯃꯥꯅ ꯑꯩꯒꯤꯁꯨ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯅꯤ ꯍꯥꯏꯌꯦ ꯏꯔꯤꯛꯍꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯖꯇꯣꯟꯗ ꯄꯤꯔꯛꯏ ꯐꯖꯇꯣꯟ ꯍꯔꯥꯎꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯁꯥꯎꯅ ꯀꯩꯅꯣ ꯏꯕꯨꯡ ꯅꯪꯅ ꯑꯊꯤꯕ ꯅꯨꯄꯤ ꯑꯃ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯤꯁꯦ ꯁꯛꯇꯥ ꯊꯤꯌꯦ ꯑꯗꯨ ꯅꯪꯅꯤꯅꯦ ꯅꯠꯇꯦ ꯁꯤ ꯑꯩ ꯁꯨꯡꯅ ꯅꯠꯇꯦ ꯑꯩꯗꯤ ꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯏꯃꯥꯅ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯅꯤ ꯃꯁꯤ ꯉꯥꯎꯔꯝꯗ꯭ꯔꯗꯤꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯒ ꯍꯥꯏꯔꯗꯤ ꯊꯤꯅ ꯉꯥꯡꯕ ꯌꯥꯔꯕꯅꯦꯕ ꯃꯁꯤ ꯏꯕꯨꯡ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩꯁꯨ ꯁꯣꯟꯗꯦꯗ ꯐꯔꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯏꯔꯤꯛꯍꯜ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯑꯗꯨ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝꯅ ꯏꯔꯤꯛꯍꯜꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯠꯆꯤꯟꯗꯨꯅ ꯊꯝꯃꯤ ꯍꯟꯗꯣꯛꯍꯦ ꯁꯛꯊꯤꯕꯤꯁꯤꯗꯤ ꯐꯖꯇꯣꯟ ꯑꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯏꯔꯤꯛꯍꯜꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯂꯝꯃꯤ ꯏꯔꯤꯛꯍꯜꯁꯨ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯏꯉꯛꯅ ꯐꯖꯇꯣꯟꯅ ꯐꯣꯏꯔꯤꯕ ꯃꯥꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯅꯨꯡꯉꯥꯏꯖꯩ ꯁꯥꯃꯨ ꯃꯥꯅ ꯍꯦ ꯐꯖꯇꯣꯟ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯤꯒꯤ ꯄꯥꯈꯪ ꯑꯁꯤ ꯏꯀꯥꯏꯕ ꯇꯥꯔꯦꯅꯦ ꯐꯖꯇꯣꯟ ꯏꯔꯤꯛꯍꯜꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯅꯣ ꯏꯅꯦ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯅꯦ ꯍꯩ ꯑꯉꯥꯎꯕꯤ ꯃꯁꯤ ꯉꯥꯎꯁꯤꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯃꯁꯦ ꯏꯅꯦ ꯑꯩ ꯉꯥꯎꯗꯦ ꯑꯩ ꯀꯅꯥꯅ ꯉꯥꯎꯋꯦ ꯍꯥꯏꯅꯣ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯅꯪꯗꯤ ꯑꯉꯥꯎꯕꯤꯅꯤꯅꯦ ꯑꯉꯥꯎꯕꯤ ꯃꯤꯒꯤ ꯄꯥꯈꯪ ꯑꯁꯤꯒꯤ ꯏꯖꯠ ꯑꯁꯦ ꯅꯪꯅ ꯌꯣꯜꯂꯕꯅꯤꯅꯦ ꯏꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯨꯡꯂꯣꯝꯗꯒꯤ ꯍꯤꯌꯥꯏꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯐꯖꯇꯣꯟ ꯃꯧꯄ꯭ꯋꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯏꯅꯦꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯕ ꯏꯅꯦ ꯑꯩꯒꯤ ꯏꯆꯦ ꯑꯁꯤꯅ ꯀꯩꯗꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯍꯤꯌꯥꯏ ꯉꯁꯤ ꯑꯉꯥꯎꯕꯤ ꯑꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨꯅꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯌꯦꯡꯉꯨꯇꯨ ꯄꯥꯈꯪ ꯑꯁꯤꯒꯤ ꯃꯁꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯐꯣꯏꯔꯝꯂꯤꯕꯅꯤ ꯏꯔꯤꯛꯍꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯍꯤꯌꯥꯏ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯌꯥꯝꯕ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯦꯁꯦ ꯃꯤꯒ ꯈꯔ ꯃꯤꯃꯥꯟꯅꯗꯕꯅꯤ ꯑꯗꯨꯅ ꯏꯆꯦꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯧꯄ꯭ꯋꯥ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯗꯦꯗ ꯅꯆꯦꯁꯦ ꯐꯖꯅ ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯍꯤꯌꯥꯏꯁꯨ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯃꯆꯩꯒ ꯄꯨꯟꯅ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯥꯏꯕꯤꯅ ꯀꯣꯅꯨꯡꯗ ꯂꯥꯏꯐꯥꯎ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨ ꯂꯦꯞꯄ ꯂꯩꯇ ꯅꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯆꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯛꯄ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯈꯣꯡ ꯃꯆꯥꯅꯆꯤꯡꯕꯁꯤꯡꯗꯤ ꯏꯁꯤꯡ ꯆꯥꯎꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅꯃꯛ ꯄꯥꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯤꯡꯒꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯍꯤꯌꯥꯏ ꯃꯀꯣꯛ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯀꯔꯤꯅꯣꯃ ꯌꯦꯡꯂꯤ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯌꯦꯡꯂꯤꯗꯨꯕꯣ ꯏꯆꯦ
ꯄꯨꯡꯗꯣꯟꯒ ꯄꯥꯟꯕ꯭ꯔꯅ ꯌꯦꯡꯕꯅꯤꯗ ꯑꯗꯨꯗꯗꯤ ꯑꯝꯇꯁꯨ ꯄꯥꯟꯗꯕꯗꯨꯕꯣ ꯍꯣꯏ ꯏꯆꯦ ꯄꯥꯟꯗꯕ ꯃꯥꯜꯂꯦ ꯅꯪꯕꯨ ꯄꯨꯡꯗꯣꯟ ꯆꯥꯅꯤꯡꯂꯤꯔꯣ ꯆꯥꯅꯤꯡꯉꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯝꯇ ꯄꯥꯜꯂꯝꯗ꯭ꯔꯦ ꯍꯤꯌꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡ ꯂꯝꯗ ꯆꯪꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯃꯄꯥꯅ ꯄꯨꯡꯗꯣꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯅꯥꯀꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯆꯤꯟꯗꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯄꯨꯡꯗꯣꯟ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛꯂꯤꯉꯩ ꯌꯨꯝꯕꯨ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯐꯖꯇꯣꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯅꯦ ꯄꯨꯡꯗꯣꯟꯁꯦ ꯈꯤꯇ ꯍꯦꯛꯀꯦ ꯀꯔꯤꯒꯤ ꯄꯨꯡꯗꯣꯟ ꯍꯦꯛꯄ ꯑꯉꯥꯎꯕꯤ ꯅꯊꯤꯕꯣꯡ ꯑꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯅꯃꯥꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯅꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯣ ꯄꯨꯡꯗꯣꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯈꯤꯇ ꯍꯦꯛꯀꯦꯕ ꯀꯔꯤ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯑꯉꯥꯎꯕꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯏꯅꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣꯕ ꯑꯩ ꯍꯦꯛꯂꯔꯣꯏꯌꯦ ꯏꯅꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣ ꯏꯅꯦ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯨꯔꯥꯟꯕꯤ ꯑꯁꯤꯗꯤ ꯖꯃꯨꯅꯥ ꯑꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯖꯃꯨꯅꯥ ꯍꯣꯏꯒꯤ ꯌꯨꯝꯒ ꯏꯔꯤꯛꯍꯜ ꯍꯣꯏꯒꯤ ꯌꯨꯝꯒꯁꯤ ꯊꯪꯅꯔꯝꯃꯤ ꯏꯔꯤꯛꯍꯜ ꯐꯖꯇꯣꯟꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯖꯇꯣꯟ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯅ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯏꯕꯨꯡ ꯃꯣꯏꯒꯤ ꯏꯅꯦꯅ ꯐꯨꯔꯝꯃꯤꯕ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯣ ꯄꯨꯡꯗꯣꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯄꯨꯡꯗꯣꯟ ꯍꯦꯛꯂꯨꯕꯒꯤ ꯏꯔꯤꯛꯍꯜꯗꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯂꯥꯛꯑꯣ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯏꯕꯨꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯀꯨꯝꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯐꯖꯇꯣꯟ ꯑꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯖꯇꯣꯟ ꯑꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏ ꯅꯪꯅ ꯑꯃꯨꯛ ꯀꯞꯂꯒ ꯆꯪꯂꯛꯂꯤꯕ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯖꯃꯨꯅꯥꯅ ꯐꯨꯔꯛꯏꯕ ꯄꯤꯁꯛ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯃꯥꯗꯤ ꯀꯩꯒꯤ ꯐꯨꯔꯛꯏꯕ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯃꯣꯏꯒꯤ ꯄꯨꯡꯗꯣꯟꯗꯣ ꯑꯩꯅ ꯍꯦꯛꯀꯦ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯏꯆꯦ ꯀꯩꯗꯧꯔꯤꯅꯣ ꯅꯈꯨꯠꯇꯨꯗꯤ ꯂꯣꯏꯅ ꯁꯣꯛꯑꯦ ꯑꯇꯣꯝꯕ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯤꯌꯥꯏ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ ꯏꯆꯦ ꯅꯨꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯆꯦꯗ ꯀꯅꯥꯅ ꯀꯩꯗꯧꯔꯛꯂꯤꯅꯣ ꯑꯁ ꯑꯇꯣꯝꯕ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯏꯆꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩ ꯁꯥꯎꯔꯦꯀꯣ ꯍꯤꯌꯥꯏ ꯃꯃꯥꯏ ꯑꯗꯨ ナカン ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯐꯖꯇꯣꯟ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯖꯃꯨꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯞꯁꯤꯟꯍꯧꯕ ꯄꯨꯡꯗꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯧꯄꯥꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯗꯨꯗ ꯈꯖꯤꯛ ꯆꯦꯞꯊꯗꯨꯅ ꯄꯨꯡꯗꯣꯟ ꯑꯗꯨꯕꯨ ꯄꯤꯔꯛꯏ ꯍꯤꯌꯥꯏ ꯄꯨꯡꯗꯣꯟ ꯑꯗꯨ ꯎꯕꯗ ꯏꯆꯦ ꯅꯪꯗꯤ ꯀꯥꯏꯗꯩ ꯄꯨꯡꯗꯣꯟꯅꯣ ꯑꯇꯣꯝꯕ ꯏꯆꯦꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯄꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇꯤ ꯏꯆꯦ ꯂꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤꯌꯦ ꯍꯤꯌꯥꯏ ꯃꯆꯦꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯤ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯄꯨꯡꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯃꯥꯁꯨ ꯈꯪꯂꯦ ꯄꯨꯡꯗꯣꯟ ꯑꯁꯤ ꯍꯨꯔꯥꯟꯕꯒꯤꯗꯃꯛꯇ ꯃꯆꯦꯕꯨ ꯃꯤꯅ ꯐꯨꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯍꯤꯌꯥꯏ ꯃꯄꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯂꯛꯂꯤ ꯏꯆꯦ ꯅꯧꯄꯥꯅ ꯏꯆꯦꯕꯨ ꯍꯨꯔꯥꯟꯕꯤ ꯑꯣꯏꯍꯜꯂꯕꯣ ꯑꯇꯣꯝꯕ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯦ ꯅꯪ ꯀꯞꯀꯅꯣ ꯏꯆꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄꯥꯒꯤ ꯃꯈꯁꯥꯏ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯄꯤꯁꯛꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯅꯪ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥ ꯀꯥꯎꯔꯣꯏꯌꯦ ꯑꯗꯣ ꯄꯨꯡꯗꯣꯟꯁꯦ ꯇꯪꯈꯥꯏ ꯈꯥꯏꯕꯤꯌꯣ ꯑꯩ ꯑꯇꯣꯝꯕꯒ ꯆꯥꯒꯦꯕ ꯏꯆꯦ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯤꯁꯦ ꯑꯇꯣꯝꯕ ꯀꯣꯟꯅ ꯌꯦꯡꯂꯁꯦꯕ 이제 자닝해봐. 아도 마탕다디 마양 후랄라게고. 히야의 마치에다 문을 영두나. 이제 낭염 나브라. 나비데데이디. 히야의 녹제 마치에기 마타와두다. 아섬나수 하우크레 마탕기 농알레. lampak aduda fajaton angang sing aduga sanadu나 leiri. Tontekna. 이제 fajaton
ꯅꯪ ꯃꯤꯅꯝ ꯆꯥꯅꯨꯀꯣ ꯆꯥꯔꯣꯏꯍꯦ ꯀꯩꯗꯧꯕꯒꯤ ꯆꯥꯗꯣꯏꯅꯣ ꯄꯥꯟꯗꯝꯅ 이제 ꯐꯖꯗꯣ ꯅꯪ 시래 야ꯔꯣꯏ ꯅꯪ 시ꯔꯕꯅꯦ 야ꯔꯣꯏ 시대해 ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯇꯣꯟꯇꯦꯛꯅ 이제 ꯅꯪ 시래 ꯊꯣꯛꯑꯣ ꯃꯤꯅ 시대 ꯍꯥꯏꯔꯒ ꯅꯣꯏꯅ ꯀꯣꯛꯇꯣ ꯆꯥꯛꯄ꯭ꯔꯣ ꯅꯕꯥ ꯊꯣꯔꯥꯕꯤꯒꯤ ꯑꯉꯥꯡꯁꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯃꯥꯟꯅꯗꯨꯅ ꯐꯖꯇꯣꯟ ꯑꯉꯥꯎꯕꯤ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥꯏ ꯑꯁꯤꯗ ꯅꯨꯡꯁꯤꯅꯦ ꯊꯣꯡꯕꯦꯗ ꯃꯁꯤ 이릭 ꯍꯟꯅ ꯅꯨꯡ ꯊꯣꯝꯃꯤꯅꯤꯅ ꯄꯥꯟꯁꯨ ꯄꯥꯟꯗꯦ ꯀꯃꯥꯏ ꯊꯣꯝꯃꯤꯅꯣ ꯐꯖꯇꯣꯟ ꯇꯨꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ 이봉 후란바 ꯅꯪꯗꯤ ꯇꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯛꯏꯅꯦ ꯅꯪ ꯄꯤꯖꯒꯦꯅ ꯁꯛꯊꯤꯕꯤ ꯁꯤꯗ ꯐꯝꯃꯨꯂꯣ ꯐꯖꯇꯣꯟꯁꯨ ꯈꯣꯡꯒꯥꯏ ꯑꯗꯨ ꯆꯟꯗꯨꯅ ꯍꯦꯛꯇ ꯐꯝꯊꯔꯛꯏ 이릭 ꯍꯜ ꯁꯤꯡꯖꯨ ꯑꯗꯨ ꯐꯖꯇꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯃꯇꯤꯟꯒꯗꯨ ꯌꯣꯠꯇꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯅꯥꯀꯜ ꯑꯗꯨꯗꯁꯨ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯌꯣꯝꯁꯤꯜꯂꯤ ꯁꯛꯊꯤꯕꯤ ꯀꯩꯒꯤꯅꯣ ꯅꯥꯀꯟꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯏꯗꯨꯅ ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯔꯣ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯅꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯅꯤ ꯁꯤꯗꯩꯗꯤ 이릭 ꯍꯟꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ 이봉ꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯂꯥꯟꯃꯤ ꯑꯣꯏꯔꯅꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯌꯦꯡꯗꯩꯗꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯐꯖꯇꯣꯟ ꯁꯤꯡꯖꯨ ꯑꯗꯣ ꯈꯌꯥꯠꯀꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯃꯨꯛ ꯅꯝꯃꯤ ꯃꯗꯨ ꯎꯕꯗ 이릭 ꯍꯟ ꯋꯥꯈꯟꯗ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯍꯦ ꯑꯣꯏꯕ 이봉 ꯅꯪ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯏꯕꯣ ꯍꯣꯏ ꯍꯥꯎꯕꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯁꯤꯡꯗ ꯅꯠꯇꯅ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯄꯗ ꯂꯩꯁꯥꯁꯤꯡꯗ ꯆꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯎꯁꯤꯟꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯅꯥꯏ ꯑꯃꯅ 이닝ꯊꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤꯗꯣ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡ ꯑꯉꯝꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯦ ꯏꯅꯥꯏꯁꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤꯁꯤꯡꯒ ꯂꯩꯔꯕꯗꯤꯅꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯈꯣꯏ ꯑꯣꯏꯅ ꯎꯁꯤꯟꯗꯣ ꯁꯤꯜꯂꯁꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯄꯥꯎꯊꯥꯡ ꯄꯤꯈꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ 이릭 ꯍꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯋꯥꯈꯟꯗ ꯈꯖꯤꯛ ꯄꯥꯈꯠꯄ ꯄꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯟ ꯑꯁꯤꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎꯊꯥꯡ ꯄꯤꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯍꯤꯌꯥꯏꯅ ꯏꯃꯥ ꯀꯣꯅꯨꯡꯒꯤ ꯄꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯦꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯄꯤꯁꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯗꯨꯅꯤꯅꯦ ꯑꯇꯣꯝꯕ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯁꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯏꯁꯤꯡꯇꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯦ ꯏꯃꯥ ꯑꯩ ꯏꯆꯦꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯏꯆꯦꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯇꯣꯝꯕ ꯄꯥꯎ ꯑꯁꯦ ꯅꯆꯦꯗꯗꯤ ꯈꯪꯍꯟꯒꯅꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯝꯊꯗꯨꯅ ꯈꯖꯤꯛ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯄꯥꯎꯗꯝꯂꯝꯃꯤ ꯃꯅꯥꯏ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥ ꯑꯆꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯑꯋꯥꯡ ꯈꯨꯟꯗꯒꯤ ꯃꯃꯤꯡꯅ ꯐꯖꯇꯣꯟ ꯀꯧꯏ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯥ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ 이릭 ꯍꯟ ꯅꯥꯀꯜ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯄꯤ ꯈꯖꯤꯛ ꯁꯤꯟꯊꯔꯛꯏ ꯐꯔꯦ ꯑꯊꯧꯕ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯃꯥ ꯃꯆꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯁꯅꯨ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ ꯃꯅꯥꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛ ꯂꯨꯞꯊꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ 이릭 ꯍꯜ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯃꯥꯅꯗꯤ ꯀꯔꯝꯅ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯀꯜꯂꯨꯒꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡ ꯑꯗꯨ ꯄꯤꯁꯛ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯄꯤꯁꯛꯀꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯄꯤꯁꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯅ ꯀꯔꯤꯅꯣ ꯑꯉꯝꯕꯁꯤꯡ
ꯑꯩꯕꯨ ꯏꯆꯥ ꯑꯁꯤꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯏꯃꯥ ꯃꯁꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕꯅꯤ ꯏꯃꯥꯅ ꯋꯥꯔꯤꯕꯗꯣ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯁꯤꯖꯔꯨꯔꯣ ꯍꯥꯏꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯤꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩ ꯉꯝꯃꯣꯏ ꯏꯆꯥ ꯑꯁꯤꯒ ꯀꯥꯏꯅꯕ ꯑꯩ ꯉꯝꯃꯣꯏꯌꯦ ꯄꯤꯁꯛ ꯑꯗꯨ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯤ ꯍꯤꯌꯥꯏꯁꯨ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯞꯂꯤ ꯑꯗꯨꯕꯨ ꯐꯖꯇꯣꯟꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯤꯌꯥꯏꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯏꯃꯥ ꯑꯗꯨꯝꯅꯁꯨ ꯇꯧꯕꯤꯒꯅꯨ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅꯤꯅ ꯀꯔꯝꯅ ꯍꯤꯛꯇꯣꯛꯄ ꯉꯝꯒꯅꯤ ꯏꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯟ ꯑꯁꯤꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯣ ꯅꯆꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯁꯪꯗꯨꯅ ꯂꯩꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯤꯁꯛ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯄꯞ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯏꯃꯥꯒꯤ ꯕꯦꯝꯃ 이마디 ꯂꯣꯏꯔꯦꯗꯅ 이자부 ꯃꯈꯣꯏꯅ ꯄꯨꯒꯦ ꯍꯥꯏꯔꯦ 이마부 ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯕꯅꯣ 이마 ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯤꯌꯥꯏꯁꯨ ꯑꯋꯥꯕ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯂꯤ 이마 ꯑꯩ ꯏꯆꯦꯕꯨ ꯄꯨꯗꯨꯅ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ 이마ꯒꯤ ꯑꯇꯣꯝꯕ ꯃꯗꯨꯕꯨ ꯌꯥꯔꯕꯗꯤ ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯅ ꯋꯥꯒꯅꯤ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯑꯣꯏꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯔꯣꯏꯌꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯀꯞꯄꯤꯗꯨꯕꯣ ꯏꯆꯦ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯅꯤꯀꯣ ꯅꯧꯄꯥꯅ ꯏꯆꯦꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ 이제는 하여 빠박이 만학대 열어봐간다 이제 난 빠가 이마가 보니까 하고 누구 이제 파자단 말이 까리수 강자반나때 해는 좀 하라우나 아야 아tom바 아생바기라 능아이래 아이 빠박이 만학대 잘라니 능아이래 이마기 비엠바 당시 어떡나서 뭐법 이나 땀비다고 이마나서 이자부 가방암드레 난 이마부 와로가 놓고 이자디 타우나 레이비 짱나 똥텐 간비네 이마 아이 짝라미 짝히다 짜게바 히아이 마세나 짝짜게 하이바 아두다 짝홈럼다 빠라밥 짱키두나 짝아도 마세기 카라 티라두나 뿌리 아tom바 이세기 짝 러리러 이빠디 머럼 야모이다 까라이노 짝도 피로 이제 짝암 라메바 히야이 깝람바 아도 카직 파전도나 이제 가시디 이세기 짝세 너빠 인비기고 파자던 하라우나 호이 일로 세아 파자던 마야 아도 라우나 까톡두나 레 히야이 마피 아도 카마 감드레 레빠 레타 숨타럭레 마세보수 헤나 헤나 눅시바 파우레 이제 ngasi 너빠나 일리바 자금시나 붙이기 에로이 보이크니고 이제 세 낭수 에고다 일로 이제 파자던 까리수 칸다 마수 모파다 짝짝코 마마 일라메 비삭수 농시나 마자누피부 짝아도 인비라메 마tam mahakti khamlubo yadabana pamda oheninda mathanggi namit adu yorakle ayuki matamni angamba amana ine pisak mapanda thokpiro chananaba tawrase phajatan pisak hiyai upaidi leita khamlibada yada mapal aduda makhong ado thangningda thangduna thoklei mapi adudi taba lepte phajatona ima ai pabagi manakta chatoraba pisak khompham khangda hoi chattoine ꯑꯁꯤꯅꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯣ ꯑꯇꯣꯝꯕ ꯏꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯆꯦ ꯄꯥꯕꯗꯣ ꯎꯅꯔꯒꯅꯦ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯦ ꯍꯤꯌꯥꯏ ꯍꯥꯏꯐꯝ ꯈꯪꯗ ꯇꯥꯔꯛꯀꯗꯕꯒꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯈꯥꯡꯉꯤ ꯏꯆꯦ
ꯅꯪ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯅꯪꯅ ꯄꯥꯎꯕꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯊꯣꯛꯇꯨꯅ ꯏꯆꯦꯒ ꯄꯥꯕꯒꯕꯨ ꯌꯦꯡꯂꯛꯈꯤ ꯑꯇꯣꯝꯕ ꯅꯪꯗꯤ ꯏꯆꯦꯒꯤ ꯊꯋꯥꯏꯅꯤ ꯅꯪꯕꯨ ꯏꯆꯦꯅ ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯂꯥꯟꯃꯤ ꯑꯃꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯕꯨ ꯂꯥꯟꯃꯤ ꯑꯃꯅ ꯄꯨꯈꯤꯒꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯤꯁꯛ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯉꯝꯕꯁꯤꯡ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥꯒꯤ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯅꯣ ꯑꯩ ꯏꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯅꯃꯥꯒꯨꯝꯂꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ ꯐꯖꯇꯣꯟꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯃꯅ ꯄꯤꯁꯛꯄꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯐꯖꯇꯣꯟꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯅ ꯏꯃꯥ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏꯁꯨ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯏꯃꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯐꯖꯇꯣꯟ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯏꯔꯤꯛꯍꯜ ꯐꯖꯇꯣꯟꯅ ꯀꯩꯁꯨ ꯈꯪꯗ ꯃꯃꯣ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯌꯥꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯄꯨꯔꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯂꯨꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ ꯐꯖꯇꯣꯟ ꯏꯔꯤꯛꯍꯜ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯨꯡ ꯅꯪꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯏꯔꯤꯛꯍꯜ ꯀꯞꯅꯤꯡꯕ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯁꯛꯊꯤꯕꯤ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ ꯏꯔꯤꯛꯍꯜ ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯖꯇꯣꯟꯕꯨ ꯃꯥꯅ ꯁꯛꯊꯤꯕꯤ ꯀꯧꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯇꯞꯅ ꯏꯕꯨꯡ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯐꯪꯂꯅꯤ ꯏꯔꯤꯛꯍꯜ ꯅꯨꯡꯉꯥꯏꯇꯅ ꯐꯖꯇꯣꯟꯕꯨ ꯌꯦꯡꯉꯤ ꯐꯖꯇꯣꯟꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡ ꯑꯩꯅ ꯏꯕꯨꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯆꯟꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯕꯨ ꯅꯆꯟ ꯏꯕꯨꯡꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯔꯤꯛꯍꯜ ꯋꯥꯈꯜ ꯇꯥꯔꯕꯤ ꯑꯃꯒꯨꯝ ꯉꯥꯡꯂꯛꯂꯤꯕ ꯐꯖꯇꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯪꯍꯧꯗꯦ ꯃꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯁꯛꯊꯤꯕꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯐꯖꯇꯣꯟ ꯏꯔꯤꯛꯍꯜꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯖꯇꯣꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯥ ꯄꯦꯟꯅ ꯀꯞꯂꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯐꯖꯇꯣꯟ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯖꯥ ꯇꯧꯔꯤ ꯃꯥꯏꯕꯤ ꯑꯃꯅ ꯏꯪꯒꯤꯠ ꯑꯃ ꯍꯦꯛ ꯄꯤꯔꯛꯄꯒ ꯏꯁꯤꯡ ꯑꯗꯨꯗ ꯐꯖꯇꯣꯟꯕꯨ ꯏꯟꯊꯒꯗꯕꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯁꯨ ꯅꯥꯀꯟ ꯑꯗꯨꯗ ꯂꯦꯞꯂꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯔꯤ ꯀꯨꯁꯨꯝ ꯄꯤꯁꯛ ꯍꯤꯌꯥꯏꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯀꯞꯂꯤ ꯏꯔꯤꯛꯍꯜꯁꯨ ꯂꯥꯟꯃꯤ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯍꯤꯌꯥꯏꯅ ꯏꯃꯥ ꯏꯆꯦꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣꯏꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯆꯦꯒꯤ ꯊꯧꯅꯥ ꯂꯩꯕꯤꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯅ ꯇꯣꯝꯊꯤꯟꯒꯥꯟꯕꯤꯅꯦ ꯐꯖꯇꯣꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯔꯤꯛꯍꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯇꯣꯝꯕ ꯑꯩ ꯄꯥꯕ ꯎꯅꯧꯔꯒ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦꯀꯣ ꯑꯇꯣꯝꯕ ꯅꯪ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ ꯏꯆꯦꯒ ꯄꯥꯕꯒꯕꯨ ꯌꯦꯡꯂꯛꯎꯀꯣ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯞꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯉꯁꯥꯏꯗꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯐꯖꯇꯣꯟꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯥꯎꯊꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯍꯤꯌꯥꯏ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯌꯥꯏꯕꯨ ꯐꯥꯈ꯭ꯔꯦ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯏꯆꯦꯁꯤ ꯑꯝꯇ ꯂꯧꯈꯠꯂꯣ ꯏꯃꯥ ꯏꯆꯦꯁꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ 이마기 아tom바 이마 bukan ini sige 이제 nang nawabu ka khinu ko ije khun lekai adu da leiriba miyam amadi ningthau yauna phajaton bu ikai khuna bu lami asumna phajaton bu sin khibadagi lekai adu da leiramba awana ising isau pumba loina mak phakirami matam kaya haukhre chahi kaya haukhre adu bu irik hal
ꯐꯖꯇꯣꯟꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯦ ꯑꯃꯗꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫